mayambu ahanba magtada kanglele pungori channel ki mekedagi bisok kharapam na taram noksari ngasishu aigi subscribers ng thabirakpa asyang bathokiba wari ama mayam gi maphamda kutol tamjarake haiduna pudunu lakchari wari asi lithok charapa matamda soikiba lankiba kaya yarabasu mayamna nungsibiduna ngakpi haiduna ajari aduga amana channel asibu mapung phanba matamda saruk jabibo oina adom madomna like and subscribe share to biram haiduna ajari subscribe to matamda adom madomna bell icon to show on to biram mathangi wari thagalapa matamda adom madomgi phone da phangna bagida makta adudi wari si hauna batawjaragi wari asi ngasidagina ikui kuidringai mamang tha manga taruki mamangda asyang bathokiba wari amakhangni matamado aikugi imong asi awaba imongda oibanina aikuisi paisa tanabagitamakta khanbasi asuki matik yamna warami aigi mingdi irisat kaujei sanga yumphamdagini wari asi aikugi imong asi yamna waba imong ama oibanina manipurda thogliba lansina maramsu oiraga aikuisi thabak sufam nompham asi amata khanglamde babasu thabak surabasu paisa asi iphang phanglakte ima sudu mangai aigi khada inaw nupa amaga isa nupi amaga lay makoidi imong asigi angang oibana makoidi awabasi amata khanglamde adubu aidi ima babagi ahanba masa oibanina imong manung asida wariba mayam sing asi khaluba matamda ahing tumbada aisi sungtum tumba yaramde asumna numit kharani di aisu tumthabasi pakpa hekta yaramde thabaksi mataw karamna satlaga paisa si mataw karam tangani habagi wakhalda ai si matampam namakta adum khalaga leirami masigi matungda aikhoigi yumthangnabada leiba iyamba ama mahak asi thabak adum satli maram asina aisyo iyambada nongmadi thabak asi satnabagidamakta wari kayamasu sanarake haibasi wakhalda sapyungna khalle masigi matungda iyamba si nongmadi aiga pulap thengnaminari matam asida ina yamba sida asum haiki iso na thabak suba hek satlibado aisu khara pubiyo maduda yamba sina asum na mohairaki isat aina saliba sidi ngasina thaba asi loire adubu mathang thabak lakpada nawanda hairak to bangaire ado inaudi handak marak asi thabak suba satkyaibagi wakhalda khalakliba asi kedobu yaurage aina iso asiki wahang asida aina asum na hairak-lami iso thabak suba satpa asi imong manungda aina asum leiraga paisa sa lakadaba nati madugi sumathakta angang ani asi school su tamliba matamni baba haire thabak suba matamda paisa si sangna aina phanglakti ima so du mangai aduna isu imong manungda paisa thokpa ani suraga imong asi yamna wan hingi maram asina isu babagi imaga na taliba paisa asi masina masi ojakraga aigisu imong manung asi pubang amnabagidamakta aina su tonganba imong asigi kana nabagidamakta paisa talaglabadi imong asi kitang do oirabasu kana katra hairaga wakhalda khalakpani maduda isong na asum na mohairaki phare adumna wakhalado khalaklibadu yamna phare adabu handak marak asi ikui kuidana thaba ama lakpa yai ado idum saga kakagada hainaba yagadra haibado amuktang yengkho idum jaka kanabu yaragadi aiti kasu thoidokpa akaiba leiti asi haraklaba matung asida isu hoi ichawa hairam laga aisu yumda halaklami masigi matungda aisi thabak suba satnabagidamakta yumda laklaga aisi babagi imagada yamna kanna haijarami adabu baba hoi ima hoi nadi ahanbada aina haijaba matamda yaramkhidi adabu aina takpa himanba maramna imong manung asisu laita lairabada khamthinglapa maramna babagi imaganasu yarakle asumna yarakpa matamda aisi asuki matik yamna haraukjarami aisu ima hoi babaona yarakpagi matawasi isauda isu hairami isaunasu ngaikhodudi thaba asi makhuna paw hairaklakanda sasi haiduna ingonda hairaklami masigi matungda isongna ingonda namit nini humni mo hogjingkraba matungda isongna ingonda maramda sakadaba thaba mapaw phaurakle hairaga ingonda hairaklami matam asi magtada aidi paisa tamba satpa phanglani khanbada asuki matik yamna haraukjarami asumna
ꯑꯩꯈꯣꯏꯁꯨ ꯃꯔꯥꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯦꯝꯕ ꯁꯥꯕꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯆꯧ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯔꯥꯝꯗ ꯑꯩꯈꯣꯏꯁꯤ ꯌꯧꯔꯦ꯫ ꯃꯔꯥꯝ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯁꯤ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯀꯤ ꯆꯥꯡ ꯆꯠꯂꯒ ꯂꯩ꯫ ꯑꯗꯣꯝꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯐꯝꯗ ꯌꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞꯅ 9ꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ 6ꯇꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ ꯑꯅꯤꯈꯛ ꯅꯕꯥꯅꯤ ꯂꯥꯛꯄꯗꯤ ꯃꯁꯤꯒꯤ ꯎꯈꯣꯡꯁꯤ ꯃꯁꯤꯗ ꯅꯨꯡꯇꯨꯝ ꯑꯅꯤꯈꯛ ꯄꯥꯏꯔꯒ ꯂꯪꯉꯨ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯉꯛꯂꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯔꯝ ꯑꯗꯨꯗꯤ ꯍꯪꯂꯛꯀꯅꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯔꯝ ꯑꯗꯨ ꯍꯥꯏꯌꯨ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯧꯔꯤꯕ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯁꯨ ꯅꯨꯡꯇꯨꯝ ꯑꯁꯤ ꯂꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯇꯩꯅ ꯑꯣꯟꯅꯕꯗ ꯅꯥꯀꯟ ꯑꯃꯗ ꯑꯩꯁꯤ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯆꯧ ꯑꯁꯤꯗꯤ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯑꯗꯨ ꯇꯝꯅ ꯅꯨꯡꯇꯨꯝ ꯑꯗꯨ ꯂꯪꯈꯤ꯫ ꯃꯐꯝ ꯑꯁꯤ ꯎ ꯋꯥꯁꯤꯡ ꯂꯣꯏꯅ ꯀꯣꯛꯊꯣꯛꯈꯤꯕ ꯃꯔꯝꯅ ꯎ ꯋꯥꯗꯤ ꯑꯃꯠꯇ ꯍꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯑꯁꯤ ꯃꯁꯤ ꯈꯛꯇꯅꯤ꯫ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ꯫ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯅ ꯌꯦꯡꯅ ꯏꯆꯧꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯏꯆꯧ, ꯃꯁꯤꯒꯤ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯁꯥꯗ ꯑꯗꯨꯝ ꯐꯥꯎꯗ꯭ꯔꯣ? ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯆꯧ ꯑꯁꯤꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏꯅꯦ, ꯃꯁꯤꯒꯤ ꯎ ꯑꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯏꯀꯣ? ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯁꯨ ꯆꯤꯡ ꯃꯥꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯂꯥꯏꯐꯝ ꯇꯤꯟꯐꯝꯁꯨ ꯑꯗꯨꯝ ꯀꯜꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯡꯐꯩꯅꯤ, ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯁꯨꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯡ ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯪꯗ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯣꯡꯃꯇꯗꯤ ꯑꯩꯉꯣꯟꯗ ꯑꯀꯤ ꯑꯈꯪꯁꯤ ꯑꯃꯠꯇ ꯌꯥꯎꯍꯜꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯁꯤ ꯇꯞꯅ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯥꯎꯈꯤ, ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯅꯁꯛ ꯅꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯆꯩꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯏꯆꯧ ꯑꯁꯤꯗꯤ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯏꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ, ꯏꯆꯧ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯅꯣ ꯅꯪꯅ ꯅꯃꯪꯗ ꯁꯣꯔꯣꯟ ꯄꯥꯔꯣꯟ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯣ? ꯏꯆꯧꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, ꯏꯆꯧ, ꯑꯩꯒꯤ ꯃꯪ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯑꯁꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯃꯪꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯂꯛꯑꯣꯏ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯈꯤꯕ ꯃꯔꯝꯅ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯣꯔꯣꯟ ꯄꯥꯔꯣꯟ ꯑꯁꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯆꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯅꯪ ꯇꯨꯝꯊꯅꯕ ꯇꯧꯔꯣ, ꯋꯥꯈꯜꯗꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯕꯥꯅꯤ ꯑꯁꯤ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕꯁꯤ ꯏꯆꯧꯗꯤ ꯅꯈꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯗꯤ ꯇꯨꯝꯊꯕꯁꯤ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯆꯤꯡ ꯃꯥꯟꯅꯒ ꯑꯣꯏꯕꯒ ꯃꯐꯝ ꯑꯁꯤ ꯁꯥ ꯀꯩ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯈꯟꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯁꯤ ꯅꯤꯡꯁꯤꯡꯕ ꯍꯦꯟꯃꯟꯗꯅ ꯑꯍꯤꯡꯁꯤꯃꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯤꯡ ꯊꯪꯕ ꯁꯔꯨꯛ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯊꯥꯞꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯆꯤꯡꯗ ꯂꯝꯍꯨꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯥꯔꯝꯃꯤ꯫
Adubu makhol asi aina yamna munna tasiluba matamda nupi amana kapagi khonjel oina taba horaklami matam asida aidi asuki mati isasi kiba horaktuna aisi aina subliba phajobasi isa pumba loini singkhalaga tumtharami masigi matungda numinini mo hokre masigi matungda gidi engonda thingnarakadoriba awaba singasi aigi punsida imana pokpadagi amupak thingnaraktriba thokdok ngaktani nongma ama ina saksabasi toklaba matungda mapanda thoklaga phone wari asi sanarami adubu aina ukhung aduda ina mangda ukriba sing adudi ai isada amata loina ningsingdre maramdi phone wari sanabagi raga si tawkibe manbana aisi aina mangda ukriba mayam sing adu amata ningsingbaga sanglamde wari asisu asumasum aiga khangnajaba nupi asiga sanarapa matam asida pung asi taramathoi makhai tasilaklei adamna tasilakpa matam asida kholagi manungdagi thandolakpa maingal asidagi soijak hauriba nakal adomda mayik singna uba phanglei mosinmuba nupi ama tapna tapna sangkibadu aina yamna mayik singna uhore madu urupa matamda aidi sasi karino matawkre wari sanariba aiga khangnajariba nupi asisu aingonda yamna toina koraklami adabu aina mosinmuna sangkriba nupi adugi maikai tamna yingba matamda aiga khangnajariba nupi asina korakliba khonjel asi ai amata takidre tung thangba saruktagi aigi lingjam asi kanagumba amana tablawna tapailaklami aisu ahambada asukimatik yamna kana khanglami adubu isau oiduna leiramba sida isu kibasi kitangti pharami isongna ingonda asumna heraklami karino inaw ahinga thingba matam masida nathanta mapanda leplag leiribasi law phone wari sanagi hairabasu manungda sanglaga sanaru law aisu isaugi wafam asida hoi isau hairaga isi aiga wari sanaramliba aiga khangnajaba nupi adusu phone thamlaga hairaga isi phone thamlei madugi matungda isi tumba sanglaklaba matung asida tumthabasi pakpa hikte yaramde adubu yamna kana themlaba matungda isi tumthabasi yaraklei masigi matungda aigi mangda aikoina leinariba khola asigi nakanda horiba soijak pambi asi masigi mathaktagi haw phanek sepi nupi ama tapna tapna kumtharaklami haw phanek sepi nupi asi masak se asuki matik yamna phaje yengba matamda nupi asi ahanbada aina mapanda leplag leiringai matamda nupi asi asai phaksa lusi haraga ingonda horaklami aisu nupi asi kanano karino khangdaba makhai nupi aduna sasya haiba maikaida aisu sathulure adamna narak mongsong tingkhang tumphau amata khaktana skoisa chapa horaklami madugi matam maduda nupi aduda aina satlibasi kadaidano haina hangi matam adu maktada nupi ti sukhong kumlakti adumna kumlaktaba matawa sida aina amu asumna hangi kari haina kaugadabno mingawasi isi haina kaugadra iteima haina kaugadra aina satliba mafamasi kadom thangba saruktano adabu aina asumna hangjarabasu mamangda satliba nupi asidi karigumba amata kumlakte adamna kumlaktaba kaya singa sida aigi sasi hainadaba ama phaurakle adamna hainada isi satlingai matam masida mang thanga satliba nupi asi masasi sablong hekta lepkre aisu nupi sina lepliba matawasida aisu isasi pakhat patukapasi horaklami adamna pakhat pakhatna lairingai matam asida nupi asiki mamai asi aitamna tapna tapna laisinba horaklami aisu ahanbada nupi asi uba matamda kaya thoidongna isasi khandana lakhibani adubu nupi asiki mamai asi tapna tapna laisilakpa maram asina aisu nupi asi kanano khangtadi khanglage hairaga isi yamna munna isi yenglami adamna nupi asi mahaki mamai asi tapna tapna laisilakpa maramna aiga mai asi sapsana maipunare adamna maipunaba matam asida nupi asigi mamai asi pungkai kairaga yamna akiba magi saklonda inai asi pumdai teirami aisu adamna tawrakliba mataw kaya sing asida yamna kana lauraga aisi tungon tholaga sengge haiduna tawi adamna sengge haiduna tawba matam asida nupi asi ikhang khangutana aigi naktamna maha asi yamna kana paisil laga aigi thawa asida yamna kana phamdaraklami
ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛꯁꯤ ꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤ ꯄꯥꯏꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯅꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯨꯜꯂꯛꯂꯤꯕ ꯅꯨꯡꯇꯨꯝ ꯑꯗꯨ ꯀꯗꯣꯝꯗꯅꯣ? ꯃꯄꯥꯁꯨ ꯑꯃꯠꯇ ꯆꯥꯗꯅ ꯍꯨꯜꯂꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯔꯥ?" ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯏꯌꯥꯝꯕ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤꯕ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯆꯧ ꯑꯗꯨꯅ ꯑꯩꯁꯤ ꯑꯃꯨꯛ ꯍꯧꯗꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯗꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯇꯩ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯪꯗ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯎꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯪꯗ ꯎꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯑꯩꯅ ꯃꯪꯗ ꯎꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯝꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯪ ꯅꯨꯡꯇꯨꯝ ꯑꯗꯣ ꯀꯗꯥꯏꯗ ꯍꯨꯜꯂꯨꯒꯦ? ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯇꯥꯅꯕ ꯍꯨꯜꯂꯣ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯗꯥꯏꯗ ꯍꯨꯜꯂꯤꯕ?" ꯑꯁ, ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯏꯅ ꯃꯔꯝ ꯑꯗꯣ ꯍꯥꯏꯌꯨ ꯌꯥꯗꯕꯅ ꯑꯩꯁꯨ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯇꯝꯅ ꯍꯨꯜꯂꯨꯗ꯭ꯔꯦ꯫ ꯁꯣꯏꯖꯥꯛ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯒꯤ ꯅꯥꯀꯟ ꯊꯪꯕ ꯁꯔꯨꯛꯇ ꯍꯨꯟꯗꯣꯛꯂꯨꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯎ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯞ ꯆꯥꯅ ꯊꯣꯝꯃꯣ ꯍꯥꯏꯕꯅꯤ, ꯅꯪ ꯅꯁꯥꯅ ꯂꯝ ꯍꯦꯜꯂꯨꯕ ꯃꯔꯝꯅꯅꯤ." ꯑꯁꯤ ꯍꯥꯏꯔꯛꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯇꯨꯝꯊꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯐꯝ ꯃꯁꯤ ꯈꯨꯗꯤꯡꯒꯤ ꯎꯪꯗꯨꯅ ꯑꯩꯁꯤ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯏꯌꯥꯝꯕ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯔꯁꯥꯗ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯩꯁꯨ ꯏꯆꯧꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯇꯧꯗꯦ ꯍꯥꯏꯔꯒ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯧꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯏꯆꯧ, ꯅꯍꯥꯟ ꯑꯩꯅ ꯃꯪꯗ ꯀꯔꯤꯅꯣ ꯎꯈꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯛꯂꯤ꯫ ꯎ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯐꯝꯂꯒ ꯑꯩꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯏꯁꯥꯗ ꯑꯗꯨꯝ ꯐꯥꯎꯕ ꯍꯧꯔꯦ꯫ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ." ꯏꯆꯧꯁꯨ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯅꯪ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯥ? ꯏꯆꯧ, ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯌꯥꯗ꯭ꯔꯀꯥꯟꯗ ꯍꯟꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯤꯠꯇꯁꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯂꯩ꯫ ꯈꯣꯂꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯇꯧꯔꯒ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯈꯣꯏꯗ ꯇꯝꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯁꯤ ꯁꯣꯔꯣꯜ ꯌꯥꯝꯅ ꯂꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯀꯤꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯏꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯎ, ꯅꯪ ꯁꯨꯃꯥꯏꯅ ꯑꯁꯨꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯁꯤ ꯑꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯂꯣ." ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒ ꯃꯥꯏꯕꯤ ꯑꯃꯗ ꯐꯖꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯊꯕꯛ ꯁꯨꯐꯝꯗ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯍꯧꯔꯩꯃ ꯁꯝꯄꯨꯕꯤꯅꯤ, ꯅꯪꯅ ꯍꯧꯔꯩꯃ ꯁꯝꯄꯨꯕꯤꯗ ꯀꯔꯦꯝꯅꯕ ꯀꯊꯥꯏꯅꯕ ꯈꯔ ꯇꯧꯊꯣꯛꯂꯨꯔꯦ꯫ ꯅꯪꯅ ꯅꯨꯡꯇꯨꯝ ꯑꯗꯨ ꯍꯨꯟꯒꯗꯕ ꯃꯐꯝꯗ ꯍꯨꯟꯗ꯭ꯔꯕꯅꯤꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯐꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯐꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯦꯟ ꯂꯥꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ
ꯄꯨꯔꯒ ꯊꯥꯗꯣꯛꯂꯣ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯇꯧꯔꯛꯂꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯌꯦꯜꯂꯤꯡ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯁꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯤꯁꯨ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯑꯩꯁꯤ ꯁꯨꯊꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯜꯂꯤꯡ ꯍꯦꯛ ꯊꯥꯈꯤꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ